Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak marude headline. Nongmaina Panwadigi Rims the Laikanarakhiba Kuki ohum athengmuda akanba security ga loinana Churchanpurgi Medical Hospital da Hatkhre. Cobra Commando na Constable da Operation Hatkhre village volunteer ni haba ohum pharaga Hatkhre. Churchanpurgi Songkong village da security ga kuthokna bada UKNA ki cadre ama laikidre marine Sokle. Pau sangona pijari. Nongmaina Panwadigi Rims the Laikanarakhiba Kuki ohum athengmuda akanba security ga loinana Churchanpurgi Medical Hospital da Hatkhre. Haukiba tang taramangagi ayukta Kangpokpi district ki manung chanba lelon by fake khulmayada khulai pabe masal khuthokna badagi soktuna Imphal gi Rims the Laikanarakhiba Kuki militant ahum ngarang ahing nongyai matung pung tarani thoi khare helakpada akanba security gi cheksin thorang loinana Rims tagi lokthokrai loinana Churchanpurgi district hospital da makhatana treatment tawduna treatment jatha bahokre hari Kuki militants in the Nagami Jam Taruk Tamtiba Mihata Hatkhre Yamna Pena Dringi Cherakta, Nongmina Panwadigi Shoklaba Kuki militant ahum Rims that admit do not lying be Yare Haina, Miamna Akanmunda Jatakiba protest Aduna Moiraga, Ngarang Ahing Noye Matunda Kuki Peasant Singadu, ambulance ahum the Hablaga Putokibani. Loinana Churchanpurgi Medical Hospital that admit do not Makata but treatment Jatabaho Soklaba Makoi ahum Adugi Manunda, Anigi Pibam did Luna Lady. Protesters in the Changsilakhiba Khongjangadu Matung in a Chief Minister Gimakedegisu, Ngarang Jung Tarataruk Paugi Manunda, Kuki Besen Ohum Adu Atopo Hospital da Pukrakani Hanat Hasba Pirakibani. Loinana Ngarang Makshu Rimski Director Gimakedegi, Ahing Athengmada, Kuki Besen Sing Adu Hospital Asidigi Putokragani Hanat Hasba Pirakibani. Adobu protesters in Gimakedegi Rimski Director na Nongai Matung Pung Aniga Minute Contra Rom Tabamutanda Hospital Asidigi, Putokragani Hanakangala Krabasu, Madut Hazaningai. De Hainat Numidang Athengba Phaba protesters in the Khongjang Jangsin Kiba Aduna Maramoiraga security gi Makedegi Athengba Phaba tear gas mo bomb kaptuna Rimski akobita miyam punba ngamdana bhanaki protesters sing adubu control tona bhanabada security gi Makedegi su awaba ama oikibani hari National Highway 37 gi mafam kayada landslide thokpadagi kari kaya panduna leire National Highway 37 Lanmi gi mafam kayada landslide thokpadagi kari kaya lambi da panduna leire ngarang dagi hawduna landslide thokpa horakiba matung ngasi su makhatana landslide na maram oiraga pot puba amadi ahangba gari kaya panduna leire None district da numit kranegi mamangdagi aganba nung chubana maram oiraga mafam kayada landslide thoklei Tamenglong amasung Chiribam district ki mafam khara dasu landslide thokpana chawna khudongchadaba mayonare hari official oba pawamagi matung inangarang Lebapo Panumitki. Ayuk Pung Anirom Tabada, a handbo oina landslide topagi pop hanky, Maduna Maram Oiraga, Imphal the Jiri Bam Silter, Jakadaba Garikaya, Lambida Panduna Leraki, Maduda Natana, Jiri Bam Lomdagi Imphal Tamnalakwa Poche, Tanayawa Garikaya Su, Lambida Kamdul Lenaki. Makata Nangasi, Varag area that landslide tokpa horopadagi, Imphal Lomdagi Chetkiba Amasung Jiri Bam Lomdagi Lakpa Garikaya Su Panduna Lady. Oil tanker Chana Thaknaba Polam Singh Puba Imphal Yogadaba Gari Singh Adu Security Ngak Senduna Purakibani Adumoinamak landslide Tokpa Aduna Maramuraga Panduna Leki Hari Mari Lenaba official Singna JCB Yauna Machine Kayasis Naduna Mapongayada landslide Namaram Oiraga Paisinduna Lady Bat Lake Home Lenang Singh Sengdopagi Tabak Chatari Hari Adumoinamak landslide Tolibama Pam Yambana Maramoiraga Sengdopada Matam Changli Hari Churchanpurgi Songkong village da security ga kuthokna bada UKNA gi cadre ama laikidre marine Sokle Ngarang Nungthil Churchanpurgi district ki Songkong village da Cobra Commando amasung UKNA gi marakta akan mongda kuthokna khre thodok adu da UKNA gi cadre ama laikidre marine Sokle hari Pau asina makatana haribana thodok adu da laikidraba miyu adu gi mamingna Lanmi sang kawi khul asimaktagdagini local source ki matung inadi Cobra Commando gi personnel sing aduna Songkong village maya da khulngapagi tabak tawriba Kuki village volunteer sing da nongmai amasung bomb kapsin badagi miyu asi laikidabani hari
Mahaki asiba hakchang adu security force na puraga tholakhi thodok adu da UKN gi kedar mari amasung asok apan nangki hari adubu hausi phawa mari lene ba singi marketigi thodok asigi matangda official statement amata thokpaletri misi asiga mari lene na hanglep asigi MLA le jamang haukipna akan mamongda yaningda phongdoktuna thodok asigi matangda michangmi khai naidaba investigation amata thagadabani hari MLA asina makhatana haribana thodok adubu mitna uhoba singi marketigi mioi adu fake encounter da lekidabani habadu kupsinabagi damakta cobra commando singna mioi adu nongmaina kaplaba matungda puraga chakhi karigumba wafam asina chumba darabadi lamdam asida justice amasung rule of law adu kadai da chakre habigi achobo wahang amat lakpa yai hausi phawba lekhidraba adugi hakchang adu imung manungi mioi singda khusina raktabana victim family da achobo awaba ama oire imung kudimakna makhoigi lekhidraba nungshiraba macha masu sing adu dignity amasung ikai khumnabaga lenana mathau mangam pakthoknabagi chap chaba hak adu leiribani maramaduna Laikhidraba asibak chang adu imung manungda khusinarkadabani lonena thodok asigi matangda mapung fawa investigation chathagadabani thodok asida mara leba miyusing yawram labadi logi matung ina chap chaba chairak pigadabani Laikhidraba singi imung manungi awabadasu saruk yari hari War on drugs ki saruk ama oina Securityna fagalakhiba yamlaba nisagi polam sing mai thaduna mangankhre War on drugs ki saruk ama oina narcotic and affairs of border NAB ki agency sing amadi tongan security agency sing na fagalakpa drug kezi kuntramapan gram chahumga marfudara manga ngasi ayu lamdeng da leba seize common biomedical waste treatment da mai thaduna manghangkhre ngasi mai thaduna manghangkhra mayai kaba polam sing adudi heroin powder kezi mariga gram chamriga nifumari brown sugar kezi mangaga gram Chahumga Yankai Humdoi, WY tablet gram Jamriga Nifunithoi, SP capsule kezi, Aniga gram Chatruka, Humpu Nipan Amasung, Ganja kezi, Kuntaruka gram Jonga Nipani Hadi. Tongan ba drug sing may haduna mahan kibaduga mari lenena, Intelligence and Napki Inspector General of Police Ningsen Warangam na Haikibada. Manipur Police na lona yadaba mayai kaba chinja muthanapagi pandamda changsilakpa khongjangi saruk ama oina District Police Vigilance Department amadi atai security agency singna tongan mafam singdagi lona yadaba mayai kaba chinjak sing phagana bohonaduna lagli District Police Vigilance Department amasung atai security agency singna mikupna homsingna mathau pangtokpada drug sing asi puthokpangam khibani Masina Manipur Police ta mayai kaba chinjaki mayokta lepli habidu chapchana takli Manipur asi drug free oiba state ama oinaba security gi maikidagi changsilakli bakhungjang asida miyamnasu mapung phana support tobiu lonena lamdam asidagi mayai kaba chinjak singasi marufangna muthanaba honaminasi haiki Cobra Commando na Konsakhulda operation Hatkhre village volunteer ni haiba hum pharaga pukhrei Kangpokpi district ki manung chanba Konsakhul amasung masigi akoibada ngaihak leitana khulai paiba masel khut thoknabugi thodok sing thokliba asiga mari lenena ngasi ayuk pung 5 rom tabadagi hauna Cobra Commando na pakshana operation Hatkhre operation adu da Konsakhul gi village volunteer ni haiba ahum makhatana wahang pawang tongnabugi damak faraga pukre hari kunja singi matungina ngasi ayuk anganbada yamloba security personnel sing Konsakhul da changlaklaga pakshana operation Hathakhi operation Hathaba lakiba security force ki masing asi chamga yankhai gi mathakta oigani operation adu da security force ki makedagi khunja singda nangphu sapu gi thawong kaya chataba yauna ki han khangan ba yauna ka henba thawong sing chathakhi lenena khulgi village volunteer ni haiba hum faraga pukre lenena yamlaba khulai sing shu fagat kre hari security force na fakraba sing adu chalan wangbo tumai Hobson Abonmai amasung namrau ngawi chawang kawi operation aduna maram moiraga haukiba me 12 dagi Kuki militants singna naga taruk fakhraba tamthina hatokhiba natana Kuki militants sing chaitheng kaya mayoknariba khul asigi miyamna penadrei naga taruk hatkiba dugi matangda investigation gi progress kari leibege hain hangladuna hauju phawba official oina kanagumba miyoi amatana phaba punbagi thabak chathade adubu victim oiriba Konsakhulda oina onsinna kihan khanganbagi thawong sing chathare haina penaba phongdokhi amaromda ngasi security force na lelon by fei amasung masigi akoiba khulsingda combing operation chathaduna miyamda khudong chadaba kaya mayongna hankiba adugi damakta akan momongna condemn tawi haina Kuki inpi Manipurna thadropa chirolomana hari CM na chair lauduna khongsang phawbagi passenger train service amuk hana hongnaba khana khrei
Chief Minister Yumnam Khemchana chair lauduna Khongsang Phawbagi passenger train service amuk hana haunabagi matangda mifam amangasi Babuparada leba Chief Minister gi Secretariat pangthokrai. Chief Minister gi social media post amada mifam aduda North East Frontier Railway Lamding Division gi Divisional Railway Manager Samir Lohani, Transport Director Daina Kumanthem amasung Railway Protection Force ki Senior Commandant Jadhin Virasu Saruyaki. Mifam aduda railway section aduda oiriba law and order gi phibam yauna asoi angam yauduna ningthina train service hongnabagi tak matangda khanaki amadi state lenga ki maikadagi connectivity gi phibam hena ningthina fahanba yauna state asigi miyam gi damak transport ta hena khudong chahanaba honari haiki. National Highway 37 gi mafam kayada landslide thokpadagi kari kaya panuna leire. National Highway 37 lambi gi mafam kayada landslide thokpadagi kari kaya lambi da panuna leire. Ngarang dagi hongduna landslide thokpa horakiba matung ngasi su makhatana landslide na maram oiraga port puba amadi ahangba gari kaya panuna leire. None district ta numit khranegi mamangdagi akanba nung chubana maram oiraga mafam kayada landslide thoklei. Tamenglong amasung Chiribam district ki mafam khara dusu landslide thokpana chawna khudongchadaba mayonare hari. Official oiba pawamagi matung ina ngarang Lebapo Panumiki. Ayuk pung anirom tabada ahanbo oina landslide thokpagi paw phangki maduna maram oiraga Imphal dagi Jiribam silchar chakadaba gari kaya lambida panduna leiraki. Maduda natana Jiribam lomdagi Imphal tamna lakpa potchai thanna yawba gari kaya su lambida khamduna leinaki. Makhatana ngasi Varak area da landslide thokpa horakpadagi Imphal lomdagi chatkhiba amasung Jiribam lomdagi lakpa gari kaya su panduna leiri. Oil tanker chana thaknaba polam sing puba Imphal yogadaba gari sing adu Securityna ngak senuna purakibani adumoinamak landslide thokpa aduna maram oiraga panduna leiki hari. Mari leinaba official singna JCB yauna machine kaya siznaduna mafam kayada landslide na maram oiraga paisinduna leiriba leikhom leinang sing sengdopagi thabak chathari hari. Adumoinamak landslide tholiba mafam yambana maram oiraga sengdopada matam changli hari. Mi kakpagi video Manipur gi thodok natte haina phangdorakli. Handakta social media platform singda mi kakpagi video matek ama viral oraklibadu Manipur da tholiba iranga sika karimata mari lenade haina Manipur police na singdorakli. Video adu ing kumjali singani kunma thoida India gi mapanda thokpa thodok amani haina thadorkhiba leikhi. Maramaduna aranbada yumpham yaudaba asigumba video sing ama natraga amada share tawbal lep kadabani karigumba makhatana share tawnaragadi logi weba thabak lokhatkani hari. Arubada Maruba Pau Amukana Pizari Nongmaina Panvadigi Rims the Laikanarakhiba Kuki Ohum Athengwada Akanba Securityna Lunena Churchanpurgi Medical Hospital the Pukrai Cobra Commando na Songkongda Operation Hatkhre Village Volunteer ni haba Ohum Haraga Pukrai Churchanpurgi Songkong Village da security ka kuthokna bada UKN ki cadre amalai khidre marine Sokle Matang asida loyalam E-PAO na namitangi pau bibil lezari tabili bakutimapu amuka hina kurumjani.